मथꯛꯇꯒꯤ ꯆꯪꯉꯒ ꯀꯥꯞꯁꯟꯕꯅꯦ ꯑꯗꯨ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯔꯛꯇꯦ ꯀꯦꯁꯄꯔꯗ ꯗꯥꯏꯔꯦꯛ ꯂꯦꯊꯣꯠꯅ ꯊꯥꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯁ ꯋꯥ ꯃꯈꯣꯟ ꯍꯧꯋꯦꯍꯦ ꯕꯣꯝ ꯐꯟ ꯌꯥꯎꯔꯦ ꯃꯣꯏ ꯀꯥꯞꯊꯔꯛꯏꯁꯦꯕ ꯑꯩꯈꯣꯏꯁꯦ ꯈꯔ ꯂꯥꯞꯊꯣꯛꯑ ꯂꯩꯕ ꯐꯗꯧ ꯃꯥꯜꯂꯤꯗ ꯅꯛꯁꯜꯂꯛꯏꯅꯦ ꯁꯤꯗꯤ ꯁꯤꯂꯦꯝꯁꯤ ꯑꯗꯨꯗꯥꯒ ꯌꯥꯝ ꯄꯜꯂꯨ ꯑꯁ ꯇꯧꯅꯔꯤꯗ ꯏꯅꯛ ꯅꯛꯄꯁꯤ ꯌꯧꯁꯜꯂꯛꯇꯦ ꯀꯩꯅꯣ ꯁꯤꯗꯩꯅꯤ ꯀꯥꯞꯁꯜꯂꯛꯏꯁꯦ ꯂꯩꯆꯤꯟꯕꯒꯤ ꯖꯒꯥꯁꯦ ꯍꯣꯏ ꯍꯣꯏ ꯑꯣ नक्सलई सिलेंडर जो हमें हो रही तू भैया सिलेंडर हो रहे सिलेंडर हो रहे सिलेंडर हो रहे पाले पाले ले डायरेक्ट थारई माले सीधा सिलेंडर तो हो है डायरेक्ट एक्सपोर्ट तो मत थारई माले को सारी तो पाले